ꯗꯥꯛꯇꯔ ꯃꯈꯥꯗꯤ ꯀꯗꯥꯏꯗ ꯇꯝꯅꯤꯡꯕꯒꯦ? ꯑꯩ ꯂꯥꯏꯔꯤ, ꯅꯪꯗꯤ ꯀꯗꯥꯏꯗ ꯇꯝꯒꯦ ꯈꯜꯂꯤꯅꯣ? ꯅꯪꯅ ꯄꯥꯝꯕꯗꯣ ꯍꯥꯏꯌꯣ, ꯑꯩ ꯅꯪꯅ ꯄꯥꯝꯕ ꯃꯐꯝꯗ ꯇꯝꯒꯦ ꯈꯜꯂꯦ꯫ ꯗꯤꯌꯔ, ꯑꯩꯗꯤ ꯅꯪꯁꯦ ꯗꯦꯜꯂꯤꯒꯤ ꯑꯐꯕ ꯀꯣꯂꯦꯖ ꯑꯃꯗ ꯇꯝꯍꯟꯅꯤꯡꯉꯦ, ꯑꯗꯨꯒꯅꯦ UPSCꯅ ꯂꯧꯕ ꯑꯦꯛꯖꯥꯝꯒꯗꯣ ꯌꯥꯝ ꯊꯥꯅꯤꯡꯉꯦ, ꯑꯗꯨꯒ ꯅꯪꯅ IASꯀ ꯑꯣꯏꯕꯗꯣ ꯑꯩ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ꯫ ꯑꯩꯁꯨ ꯅꯪꯅ ꯄꯥꯝꯂꯤꯕꯗꯣ ꯄꯥꯝꯃꯦ꯫ ꯑꯗꯨꯗꯤ ꯌꯥꯔꯦꯀꯣ? ꯑꯗꯣ ꯅꯪꯒꯤ ꯍꯥꯏꯔꯛꯑꯣ, ꯅꯪꯁꯨ ꯑꯩꯒ ꯄꯨꯂꯞ ꯆꯪꯈ꯭ꯔꯁꯤꯔꯣ? ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯨꯔꯁꯦ ꯀꯣ ꯗꯤꯌꯔ? ꯑꯩꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯇꯝꯍꯧꯔꯒꯦ꯫ ꯌꯥꯝ ꯂꯥꯞꯅꯒ ꯂꯩꯅꯔꯒ ꯅꯨꯡꯁꯤꯅꯕꯗꯣ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯩꯑꯕ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯩ ꯍꯔꯥꯎꯅ꯫ ꯖꯦꯝ ꯀꯣꯂꯦꯖ ꯑꯣꯐ ꯑꯥꯔꯠꯁꯇ ꯃꯦꯝꯊꯣꯏ ꯑꯦꯗꯃꯤꯁꯟ ꯇꯧꯗꯨꯅ RK ꯁꯅꯥꯇꯣꯝꯕꯤ ꯍꯣꯁꯇꯦꯜ ꯀꯩꯁꯥꯝꯄꯥꯠꯇ ꯃꯄꯥꯅ ꯂꯩꯍꯜꯂꯦ꯫ ꯇꯣꯝꯁꯨ ꯗꯦꯜꯂꯤꯗ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯇꯣꯝꯅ ꯍꯌꯦꯡꯗꯤ ꯆꯠꯂꯅꯤ ꯍꯥꯏꯗꯨꯅ ꯃꯦꯝꯊꯣꯏꯒꯤ ꯂꯩꯐꯝ ꯀꯩꯁꯥꯝꯄꯥꯠꯇ ꯂꯥꯛꯂꯝꯃꯤ꯫ ꯗꯤꯌꯔ, ꯅꯪ ꯉꯥꯎꯁꯟꯅꯒꯅꯨ ꯀꯣ? ꯑꯩꯕꯨ ꯌꯥꯝ ꯉꯥꯎꯁꯟꯅꯕꯩ ꯇꯥꯏꯞꯇ꯫ ꯃꯥꯟꯗꯦ꯫ ꯑꯗꯣ ꯆꯤꯊꯤ ꯇꯣꯏꯅ ꯊꯥꯅꯁꯤꯀꯣ? ꯑꯩꯒꯤ ꯀꯣꯂꯦꯖ ꯍꯦꯛ ꯀꯟꯐꯥꯔꯝ ꯑꯣꯏꯕꯒ ꯍꯥꯏꯔꯛꯀꯦ ꯀꯣ? ꯍꯣꯏꯅꯦ, ꯑꯗꯣ ꯅꯪꯁꯨ ꯂꯥꯏꯔꯤꯛ ꯀꯟꯅ ꯇꯝꯃꯨꯀꯣ? ꯏꯃꯥ ꯕꯕꯥꯒꯤ ꯑꯅꯤꯡꯕ ꯄꯨꯝꯅꯃꯛ ꯅꯪ ꯑꯩꯅ ꯊꯨꯡꯍꯟꯁꯦꯕ꯫ ꯍꯣꯏ ꯗꯤꯌꯔ, ꯅꯪꯇꯅ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯕꯤꯌꯣ꯫ ꯑꯩ ꯄꯨꯝꯅꯃꯛ ꯉꯝꯒꯅꯤꯌꯦ꯫ ꯇꯣꯝ, ꯊꯦꯡꯂꯅꯤꯌꯦ, ꯅꯪꯁꯨ ꯍꯟꯅꯕ ꯇꯧꯔꯣ꯫ ꯑꯗꯣ ꯑꯩꯒꯤꯗꯤ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯁꯦ, ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯄꯥ 5 ꯆꯠꯄꯤ ꯑꯍꯟꯕ ꯑꯃ ꯄꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ 000꯫ ꯂꯨꯄꯥ 5 ꯆꯠꯄꯤ ꯄꯤꯅꯕꯁꯦ ꯊꯨꯡꯅꯩ ꯍꯥꯏꯅꯩ꯫ ꯇꯣꯝꯁꯨ ꯂꯧꯁꯜꯂꯤ, ꯄꯔꯁꯇ ꯍꯥꯞꯆꯤꯜꯂꯤ꯫ ꯇꯣꯝꯅ ꯐꯣꯇꯣ ꯑꯃ ꯀꯥꯞꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯀꯥꯞꯃꯤꯟꯅꯔꯒ ꯀꯣꯐꯤ 2 ꯁꯤꯟꯗꯣꯛꯂꯒ ꯃꯥꯒꯤ ꯄꯔꯁꯇ ꯍꯥꯞꯄꯤ, ꯑꯗꯨꯒ ꯑꯃꯅ ꯃꯦꯝꯊꯣꯏꯗ ꯆꯦꯛꯁꯤꯟꯅ ꯊꯝꯖꯤꯜꯂꯨ ꯍꯥꯏꯔꯒ ꯄꯤ꯫ ꯑꯗꯨꯒ ꯇꯣꯝꯅ ꯂꯪ ꯁꯨꯠ ꯑꯉꯧꯕ ꯑꯃ ꯂꯧꯊꯣꯔꯛꯏ, ꯑꯗꯨꯒ ꯃꯦꯝꯊꯣꯏꯗ ꯄꯤꯔꯝꯃꯤ꯫ ꯁꯦ ꯗꯤꯌꯔ, ꯂꯪꯁꯦ ꯇꯥꯔꯣ, ꯑꯗꯨꯒ ꯑꯩꯒꯤ ꯈꯨꯗꯥꯡꯗ ꯁꯤꯕꯤꯔꯛꯑꯣ ꯄ꯭ꯂꯤꯖ꯫ ꯃꯦꯝꯊꯣꯏꯅ ꯂꯪꯗꯣ 9 ꯇꯥꯔꯦ, ꯑꯗꯨꯒ 2 ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯦ, ꯑꯗꯨꯒ ꯇꯣꯝꯒꯤ ꯌꯦꯠꯀꯤ ꯈꯨꯗꯥꯡꯗ ꯁꯤꯕꯤꯔꯦ, ꯑꯗꯨꯒ ꯃꯦꯝꯊꯣꯏꯒꯤ ꯑꯣꯏꯒꯤ ꯈꯨꯗꯥꯡꯗ ꯇꯣꯝꯅ ꯁꯤꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯇꯣꯝꯅ ꯆꯠꯂꯝꯗꯥꯏꯗ ꯂꯦꯇꯔ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯦꯝꯊꯣꯏꯗ ꯄꯤꯔꯝꯃꯤ꯫ ꯃꯦꯝꯊꯣꯏ ꯔꯨꯝ ꯍꯦꯛ ꯌꯧꯕꯒ ꯇꯣꯝꯒꯤ ꯂꯦꯇꯔꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯏ꯫ ꯗꯤꯌꯔ ꯃꯦꯝꯊꯣꯏ, ꯑꯩꯅ ꯂꯥꯞꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ, ꯎꯔꯔꯣꯏ ꯈꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯅꯪ ꯉꯥꯎꯁꯟꯅꯒꯅꯨꯀꯣ? ꯑꯩ ꯅꯨꯄꯥ ꯑꯃꯠꯇꯒ ꯃꯔꯨꯞ ꯁꯥꯅꯕ ꯄꯥꯝꯗꯦ꯫ ꯑꯩꯁꯨ ꯅꯨꯄꯥꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤꯅꯤ꯫ ꯑꯩ ꯅꯪꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯋꯥꯔꯤ ꯁꯥꯅꯐꯝ ꯑꯣꯏꯍꯟꯅꯤꯡꯗꯦ꯫ ꯗꯤꯌꯔ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ? ꯃꯁꯤ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯒꯦ, ꯑꯗꯣꯝꯒꯤ ꯇꯣꯝ꯫ ꯃꯦꯝꯊꯣꯏ ꯊꯣꯏꯅꯗꯤ ꯈꯟꯖꯤꯜꯂꯨꯗꯦ, ꯑꯗꯨꯕꯨ ꯃꯣꯃꯣ ꯅꯣꯛꯆꯩ, ꯑꯗꯨꯒ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ꯫ ꯐꯔꯦ, ꯈꯔ ꯂꯥꯞꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯁꯤꯗꯩꯗꯤ ꯑꯩꯅ ꯇꯧꯔꯛꯄꯗꯤ ꯌꯦꯡꯉꯨ ꯅꯪ ꯈꯪꯅꯤ꯫ May 13, Monday 2013, ꯇꯣꯝ ꯗꯦꯜꯂꯤꯗ ꯆꯠꯈꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯌꯧꯕꯒ ꯐꯣꯟ ꯇꯧꯏ꯫ ꯃꯦꯝꯊꯣꯏꯅ ꯍꯜꯂꯣ ꯐꯥꯎꯕ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ, ꯗꯤꯌꯔ, ꯑꯩ ꯌꯧꯔꯦ, ꯕꯤꯖꯌꯅꯒꯔꯒꯤ ꯗꯕꯜ ꯁ꯭ꯇꯣꯔꯤ ꯅꯣꯔꯠ ꯗꯦꯜꯂꯤ ꯔꯨꯝ ꯅꯝꯕꯔ 13ꯗ ꯑꯩꯒꯤ ꯀꯥ ꯑꯣꯏꯔꯦ꯫ ꯑꯣ, ꯐꯔꯦꯅꯦ,
ꯑꯗꯣ ꯋꯥꯗ꯭ꯔꯣ ꯄꯣꯊꯥꯔꯣ ꯑꯗꯨꯒ ꯍꯌꯦꯡ ꯄꯥꯎ ꯐꯥꯎꯅꯔꯁꯤꯀꯣ ꯋꯥꯗꯤꯌꯦ ꯉꯥꯛꯇꯪ ꯁꯥꯟꯅꯈꯤꯁꯦ ꯑꯩ ꯀꯣꯆꯤꯡ ꯊꯣꯛꯀꯦ ꯇꯧꯔꯤꯌꯦ ꯁꯥꯔ ꯂꯥꯛꯑꯦ ꯑꯣ ꯍꯣꯏ ꯑꯗꯨꯗꯤ ꯅꯪ ꯂꯣꯏꯕꯒ ꯍꯥꯏꯔꯛꯎ ꯀꯣ ꯍꯣꯏ ꯑꯩ ꯍꯣꯔꯦꯟ ꯂꯣꯏꯔꯀꯥꯟꯗ ꯍꯥꯏꯔꯒꯦꯀꯣ ꯔꯨꯝꯃꯦꯠ 이스 이베마 그나노 찐티브 가리 ям 하이고 살라이 그나노 수티 누미시다 또 빵크레 예 안도이 나테 마다 저니 락바기 와랑가다바 안다 nganта 포타저러스누나 떠보니 나트라디냐 폴라 또 파일레도바 이스 야데고 얌 타자디 카이데노 ꯑꯩꯈꯣꯏ ꯃꯅꯥꯛꯇꯒꯤꯅꯦ ꯑꯉꯥꯡꯅꯤꯕ ꯁꯨꯝ ꯃꯇꯝ ꯂꯦꯜꯂꯤꯅꯦ ꯂꯦꯟꯕꯁꯨ ꯅꯨꯡꯉꯥꯏꯕꯅꯦ ꯑꯉꯥꯡꯅ ꯍꯦꯟꯅ ꯅꯠꯇ꯭ꯔꯥ ꯁꯣꯅꯤꯌꯥ ꯃꯦꯝꯊꯣꯏꯒ ꯔꯨꯝ ꯑꯃꯗ ꯂꯩꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯤꯅꯤ ꯇꯣꯝ ꯗꯦꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯍꯤꯟꯗꯨ ꯀꯣꯂꯦꯖꯇ ꯑꯦꯗꯃꯤꯁꯟ ꯇꯧꯔꯦ ꯑꯗꯨꯗꯒꯤ ꯇꯣꯝ ꯅꯣꯡꯃꯒꯤ ꯃꯦꯝꯊꯣꯏꯗ ꯐꯣꯟ ꯇꯧꯔꯛꯄ ꯂꯦꯞꯇꯦ ꯇꯣꯝ ꯃꯦꯝꯊꯣꯏꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯁꯥ ꯀꯌꯥ ꯁꯥꯒꯠꯆꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯠꯇ ꯈꯪꯅꯒꯦ ꯈꯟꯗꯅ ꯃꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯗꯨꯅ ꯂꯩ ꯃꯦꯝꯊꯣꯏꯁꯨ ꯀꯣꯂꯦꯖ ꯀꯥꯕ ꯍꯧꯔꯦ ꯑꯍꯥꯟꯕ ꯀꯣꯂꯦꯖ ꯀꯥꯕꯒꯤ ꯈꯔꯗꯤ ꯂꯥꯡꯖꯩ ꯑꯗꯨꯕꯨ ꯇꯣꯝꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ ꯃꯃꯥꯟꯅꯕ ꯈꯔ ꯇꯤꯟꯅꯕ ꯍꯧꯔꯛꯏ ꯃꯦꯝꯊꯣꯏꯗꯤ ꯃꯦꯝꯊꯣꯏ ꯀꯣꯜ ꯋꯥꯏꯊꯤꯡ ꯂꯩꯕ ꯀꯌꯥ ꯊꯦꯡꯅꯔꯛꯏ ꯇꯣꯝ ꯁꯥꯎꯅꯤꯡꯕ ꯐꯅ ꯂꯩꯔꯕꯁꯨ ꯃꯦꯝꯊꯣꯏꯗ ꯀꯩꯝꯇ ꯍꯥꯏꯖꯕ ꯉꯝꯂꯝꯗꯦ ꯃꯔꯝꯗꯤ ꯃꯦꯝꯊꯣꯏꯅ ꯇꯣꯝꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯒꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯇꯣꯝ ꯌꯥꯝꯅꯗꯤ ꯋꯥꯖꯔꯝꯃꯤ ꯃꯦꯝꯊꯣꯏꯒꯤꯗꯃꯛ ꯃꯦꯝꯊꯣꯏ ꯐꯅ ꯂꯥꯡꯂꯕꯁꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯈꯪꯅꯒꯦ ꯈꯟꯕꯗꯤ ꯂꯩꯇꯦ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯏꯆꯝ ꯆꯝꯅ ꯀꯣꯏꯃꯤꯟꯅꯕ ꯂꯥꯡꯃꯤꯟꯅꯕꯗꯨꯅꯤ ꯅꯣꯡꯃ ꯀꯥꯡ ꯅꯨꯃꯤꯠꯅꯤ ꯁꯣꯅꯤꯌꯥꯅ ꯃꯦꯝꯊꯣꯏꯗ ꯕꯦꯃꯥ ꯀꯥꯡ ꯆꯤꯡꯕ ꯌꯦꯡꯁꯤꯔꯣ ꯉꯁꯤꯗꯤ ꯃꯦꯝꯗꯗꯤ ꯀꯔꯥꯏꯗꯅꯤ ꯈꯨꯝꯗꯣꯏꯕ ꯑꯩꯈꯣꯏꯗꯤ ꯕꯖꯥꯔꯗ ꯂꯥꯏꯔꯤꯛ ꯂꯩꯔꯨꯒꯦ ꯍꯥꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯣ ꯌꯥꯎꯕ ꯌꯥꯅꯤ ꯍꯥꯏꯔꯗꯤ ꯌꯥꯏ ꯀꯩꯅꯣ ꯌꯦꯡꯉꯨꯁꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯥꯟꯅꯗꯦ ꯑꯗꯨꯗꯤ ꯑꯩ ꯑꯝꯇ ꯏꯔꯨꯖꯈꯤꯒꯦ ꯅꯪꯗꯤ ꯑꯩꯗꯤ ꯂꯨꯖꯔꯔꯣꯏ ꯀꯦꯔꯗꯝꯅꯦ ꯃꯈꯣꯏ ꯑꯅꯤ ꯂꯣꯏꯁꯤꯟꯗꯨꯅ ꯇꯌꯥꯔꯤꯗ ꯂꯩꯔꯕꯅꯤ ꯃꯦꯝꯗ ꯍꯥꯏꯔꯝꯃꯤ ꯂꯥꯏꯔꯤꯛ ꯂꯩꯕꯅꯤ ꯍꯥꯏꯔꯝꯃꯒ ꯀꯥꯡ ꯀꯣꯏꯕ ꯂꯥꯛꯏ ꯅꯨꯄꯤ ꯀꯥꯟꯅꯗꯦ ꯁ꯭ꯀꯣꯟꯗ ꯑꯣꯏ ꯀꯥꯞꯊꯔꯨꯔꯁꯤ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯅꯪꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯆꯠꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯁ꯭ꯀꯣꯟ ꯌꯧꯔꯦ ꯂꯝꯄꯥꯛꯇꯨꯗ ꯐꯝꯗꯨꯅ ꯃꯤ ꯌꯦꯡꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩ ꯇꯟꯖꯥꯗꯨꯅꯅꯤ ꯇꯣꯝꯒꯤ ꯐꯣꯟ ꯂꯥꯛꯏ ꯃꯦꯝꯊꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯐꯣꯟꯗꯨ ꯄꯥꯏꯗ꯭ꯔꯦ ꯇꯣꯝꯗ ꯍꯥꯏꯔꯝꯗ꯭ꯔꯦ ꯀꯥꯎꯗꯅ ꯀꯩꯅꯣ ꯀꯣꯛ ꯄꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯀꯅꯥꯅꯣ ꯄꯥꯏꯔꯣꯏꯒꯦ ꯇꯣꯝꯅꯦ ꯑꯃꯨꯛ ꯉꯥꯡꯀꯅꯤ ꯌꯥꯝ ꯀꯤꯕꯒ ꯇꯧꯏꯀꯣ ꯁꯠ ꯄꯥꯏꯌꯨꯍꯦ ꯌꯦꯡꯗꯦ ꯌꯥꯝ ꯃꯦꯝꯊꯣꯏꯁꯨ ꯁꯣꯅꯤꯌꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗ ꯏꯀꯥꯏꯕꯣꯏ ꯀꯔꯤꯕꯣꯏ ꯄꯥꯏꯈꯠꯂꯤ ꯃꯦꯝꯊꯣꯏꯅ ꯐꯣꯟ ꯍꯦꯛ ꯄꯥꯏꯈꯠꯂꯛꯄꯒ ꯐꯣꯟꯗ ꯇꯣꯝ ꯀꯩꯅꯣ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯗꯨꯕꯣ ꯔꯤꯡ ꯂꯥꯛꯄ ꯇꯥꯍꯧꯗ꯭ꯔꯦ ꯑꯗꯨꯏꯅꯦ ꯃꯤ ꯌꯥꯝ ꯂꯥꯡꯉꯤ ꯀꯥꯏꯗ ꯂꯩꯒꯦ ꯅꯪꯕꯣ ꯁꯨꯝ ꯀꯣꯏꯔꯛꯄꯅꯦ ꯀꯗꯥꯏꯗ ꯏꯁꯀꯣꯟꯗꯅꯦ ꯇꯣꯝ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯃꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯝꯗꯕꯒꯤ ꯑꯗꯨꯕꯨ ꯁꯥꯎꯕ ꯉꯝꯗ꯭ꯔꯦ ꯃꯦꯝꯊꯣꯏ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯀꯅꯥ ꯂꯥꯛꯏꯅꯣ ꯁꯣꯅꯤꯌꯥ ꯏꯕꯥꯅꯤ ꯈꯛꯇꯅꯦ ꯆꯠꯂꯅꯤ ꯁꯨꯝ ꯍꯪꯆꯤꯠ ꯂꯥꯡꯉꯨꯁꯤ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯐꯔꯦ ꯀꯨꯏꯅ ꯂꯩꯔꯅꯨ ꯍꯜꯂꯣ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯔꯨꯝ ꯌꯧꯔꯒ ꯍꯥꯏꯔꯛꯑꯒꯦꯀꯣ ꯐꯣꯟ ꯊꯝꯃꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯐꯠ ꯂꯥꯎꯅ ꯀꯛꯊꯠꯂꯤ ꯁꯣꯝꯗꯅ ꯇꯣꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ ꯍꯔꯥꯎ ꯃꯦꯝꯊꯣꯏꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯂꯥꯏꯔꯤꯛ ꯄꯥꯒꯦ ꯈꯟꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯦꯝꯊꯣꯏꯗꯨꯕꯨ ꯀꯅꯥꯒ ꯊꯦꯡꯅꯔꯝꯒꯅꯤ ꯅꯨꯄꯥꯒ ꯎꯅꯔꯤ ꯖꯥꯠꯂꯥ ꯈꯟꯕꯗ
ꯂꯥꯏꯔꯤꯛ ꯄꯥꯗ꯭ꯔꯦ ꯀꯥ ꯃꯅꯨꯡꯗꯨꯗ ꯑꯃꯨꯛ ꯆꯠ ꯑꯃꯨꯛ ꯐꯝ ꯇꯧ ꯂꯩꯔꯦ ꯃꯦꯝꯊꯣꯏꯁꯨ ꯇꯣꯝꯗꯣ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏ ꯈꯜꯂꯛꯏ ꯁꯣꯅꯤꯌꯥ ꯆꯠꯂꯁꯤꯕ ꯏꯁ ꯌꯥꯔꯦꯍꯦ ꯉꯥꯛꯇꯪ ꯂꯩꯈꯤꯁꯦ ꯑꯃꯗꯨꯅ ꯐꯣꯟ ꯇꯧꯔꯛꯄꯩ ꯑꯣꯏꯔꯝꯅꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯏ ꯅꯠꯇꯦꯍꯦ ꯅꯪꯁꯨꯕ ꯍꯣꯏ ꯉꯥꯛꯇꯪ ꯂꯩꯔꯁꯦ ꯃꯈꯣꯏ ꯑꯅꯤ ꯁ꯭ꯀꯨꯜꯒꯤ ꯃꯅꯨꯡꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯉꯤ ꯃꯐꯝ ꯑꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯍꯜꯂꯛꯑꯦ ꯔꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯦꯝꯊꯣꯏ ꯇꯣꯝꯗ ꯐꯣꯟ ꯇꯧꯏ ꯑꯍꯥꯟꯕ ꯔꯤꯡ ꯍꯦꯛ ꯆꯠꯄꯒ ꯁꯠ ꯄꯥꯏꯔꯛꯏ ꯍꯜꯂꯛꯑꯕꯣ ꯔꯨꯝ ꯌꯧꯕꯒꯅꯦ ꯍꯥꯏꯔꯛꯂꯤꯁꯦ ꯅꯪ ꯀꯩꯗꯧꯔꯝꯃꯤꯅꯣ ꯁꯨꯝ ꯐꯝꯂꯝꯕꯅꯦ ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯑꯃꯨꯛ ꯇꯧꯗꯣꯏꯅꯣ ꯃꯦꯝ ꯕꯤꯖꯦꯇꯥꯒꯤ ꯍꯣꯝꯋꯥꯔꯛ ꯇꯧꯁꯤꯔꯥ ꯈꯜꯂꯤꯅꯦ ꯍꯜꯂꯛꯄꯗꯁꯨ ꯉꯥꯏꯔꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯈꯤꯁꯤ ꯍꯣꯔꯦꯟ ꯇꯧꯔꯣ ꯍꯣꯏ ꯌꯥꯏꯌꯦ ꯃꯦꯝꯊꯣꯏꯗꯤ ꯐꯣꯟꯗꯣ ꯊꯝꯅꯤꯡꯂꯕꯅꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯀꯩ ꯍꯥꯏꯅꯒꯅꯤ ꯈꯟꯕꯗ ꯑꯗꯨꯕꯨ ꯇꯣꯝꯁꯦ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕꯤꯔꯦ ꯇꯣꯝꯗꯤ ꯃꯦꯝꯊꯣꯏꯗ ꯐꯅ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕ ꯂꯩꯔꯕꯁꯨ ꯃꯦꯝꯊꯣꯏꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛ ꯃꯥꯡꯈꯤ ꯑꯁꯨꯝꯅ ꯃꯦꯝꯊꯣꯏꯒ ꯇꯣꯝꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯔꯛꯇ ꯁꯥꯎꯅꯕ ꯌꯥꯎꯔꯕꯁꯨ ꯃꯤꯅꯤꯠ 5 ꯐꯥꯅ ꯁꯥꯎꯅꯕ ꯉꯝꯂꯝꯗꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯏꯃꯨꯡ ꯑꯁꯤꯗ ꯅꯠꯇꯅ ꯇꯣꯝ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯃꯦꯝꯊꯣꯏ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯂꯣꯏꯅ ꯈꯪꯂꯛꯏ ꯇꯣꯝ ꯑꯃꯗꯤ ꯃꯦꯝꯊꯣꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯈꯪꯈꯤ ꯇꯣꯝ ꯃꯌꯨꯝ ꯊꯣꯔꯛꯄꯗ ꯅꯥꯇꯩ ꯆꯥꯗꯗꯨꯅ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯒꯤ ꯄꯣꯠ ꯂꯩꯔꯛꯇ꯭ꯔꯕꯁꯨ ꯃꯦꯝꯊꯣꯏꯒꯤꯗꯤ ꯇꯦꯗꯤ ꯕꯤꯌꯔ ꯃꯆꯥ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯂꯩꯔꯛꯏ ꯃꯦꯝꯊꯣꯏꯒꯤꯅꯦꯕꯨ ꯍꯥꯏꯔꯕꯗꯤ ꯇꯣꯝꯒꯤ ꯃꯐꯝꯗ ꯄꯥꯝꯃꯨꯕ ꯂꯩꯇꯦ ꯇꯣꯝꯒꯤ ꯊꯃꯣꯏꯗ ꯆꯦꯠꯅ ꯊꯥꯖꯩ ꯃꯥꯒꯤ ꯃꯦꯝꯊꯣꯏꯅ ꯃꯥꯕꯨ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯕꯁꯤ ꯇꯣꯝꯒꯤ ꯑꯆꯤꯛꯄ ꯀꯥꯗꯨꯗ ꯃꯊꯟꯗ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯃꯦꯝꯊꯣꯏꯒꯤ ꯋꯥꯈꯜ ꯁꯨꯝ ꯈꯜꯂꯝꯃꯤ ꯃꯦꯝꯊꯣꯏꯅ ꯀꯔꯤꯁꯨ ꯑꯔꯣꯜ ꯑꯊꯨꯞ ꯌꯥꯎꯗꯅ ꯃꯥꯒꯤ ꯊꯃꯣꯏꯗꯒꯤ ꯊꯣꯔꯛꯄ ꯋꯥꯍꯩ ꯏꯆꯝ ꯆꯝꯖꯕꯤ ꯃꯉꯥꯎ ꯊꯤꯖꯕꯤꯅꯤ ꯃꯍꯥꯛꯀꯤ ꯃꯇꯧꯗ ꯇꯣꯝ ꯄꯉꯥꯎ ꯉꯥꯎꯖꯔꯝꯃꯤ ꯃꯦꯝꯊꯣꯏ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯅꯪꯒꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛꯇꯨꯅꯤꯀꯣ ꯅꯪꯕꯨ ꯑꯩꯅ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯈꯜꯂꯤꯕꯅꯤ ꯅꯪꯒꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜꯅꯤ ꯗꯤꯌꯔ ꯑꯃꯨꯛꯁꯨ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯛꯏ ꯇꯣꯝ ꯃꯦꯝꯊꯣꯏꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗ꯭ꯔꯥ ꯂꯥꯞꯈꯤꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯑꯗꯨꯕꯨ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯖꯔꯛꯏ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕꯤ ꯃꯦꯝꯊꯣꯏꯅ ꯑꯗꯨꯝꯅ ꯈꯛ ꯇꯧꯔꯛꯑꯣꯏ ꯑꯃꯨꯛꯁꯨ ꯃꯊꯟꯗ ꯃꯣꯃꯣ ꯅꯣꯛꯆꯩ ꯇꯣꯝꯒꯤ ꯃꯃꯥ ꯕꯕꯥꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯏꯃꯥ ꯕꯕꯥ ꯃꯦꯝꯊꯣꯏ ꯅꯈꯣꯏ ꯑꯍꯨꯝꯁꯦ ꯑꯩꯒꯤꯗꯤ ꯃꯩꯔꯥꯅꯤ ꯑꯁꯥꯅꯤ ꯊꯧꯅꯥꯅꯤ ꯄꯨꯝꯅꯃꯛꯅꯤ ꯅꯈꯣꯏ ꯑꯍꯨꯝꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯑꯣꯏꯖꯔꯤꯕꯅꯤ ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯑꯩꯒꯤ ꯂꯝꯕꯤꯕꯨ ꯑꯃꯠꯇꯁꯨ ꯀꯥꯏꯍꯟꯕꯤꯒꯅꯨꯀꯣ ꯃꯁꯥꯒꯤ ꯆꯥꯛ ꯆꯥꯅꯕ ꯈꯔ ꯊꯣꯡꯕ ꯍꯧꯋꯤ ꯇꯥꯂꯛꯇꯨꯗ ꯃꯦꯝꯊꯣꯏꯒꯤ ꯔꯤꯡ ꯂꯥꯛꯏ ꯐꯣꯟ ꯂꯥꯛꯏ ꯇꯣꯝ ꯀꯩꯗꯧꯔꯤꯒꯦ ꯆꯝꯐꯨꯠ ꯀꯩ ꯍꯥꯏꯕ ꯑꯗꯨꯅ ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯩꯅꯣ ꯔꯥꯏꯁ ꯀꯨꯀꯔꯗ ꯆꯥꯛ ꯊꯣꯡꯒꯠꯀꯦ ꯇꯧꯔꯝꯃꯤꯅꯦ ꯍꯦꯟꯖꯥꯡ ꯑꯃꯠꯇ ꯂꯩꯇꯗꯅ ꯑꯂꯨ ꯉꯥꯟꯁꯤꯜꯂꯒ ꯇꯣꯛꯑꯣꯒꯦ ꯇꯧꯔꯝꯃꯤꯅꯦ ꯑꯁ ꯍꯦꯟꯖꯥꯡꯒꯗꯣ ꯐꯖꯅ ꯆꯥꯎꯀꯣ ꯊꯣꯡꯉꯒ ꯅꯁꯥ ꯁꯣꯔꯛꯀꯅꯤ ꯅꯥꯔꯛꯇꯅꯀꯣ ꯍꯣꯏ ꯃꯗꯨꯒꯤꯗꯤ ꯑꯩ ꯀꯦꯌꯔ ꯌꯥꯝ ꯂꯧꯏꯗ ꯅꯪꯁꯨꯅꯦ ꯅꯪꯒꯤ ꯆꯥꯅꯤꯡꯗꯦ ꯀꯥꯟꯅ ꯇꯧꯕꯗꯣ ꯇꯧꯅꯨ ꯅꯪꯁꯨ ꯍꯣꯏꯅꯦ ꯏꯕꯥꯅꯤꯁꯦ ꯏꯀꯣꯜ ꯇꯨ ꯑꯣꯏꯔꯦꯀꯣ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯐꯣꯟ ꯊꯝꯅꯔꯦ ꯇꯥꯂꯛꯇꯨꯗ ꯁꯣꯅꯤꯌꯥ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯦꯝꯊꯣꯏ
ꯃꯦꯝꯊꯣꯏ ꯀꯥꯏ ꯂꯩꯒ꯭ꯔꯖꯥꯠꯅꯣ ꯀꯧꯗꯅ ꯆꯪꯂꯛꯏ ꯕꯥꯠꯔꯨꯝꯗ ꯂꯩꯌꯦ ꯑꯣ ꯇꯥꯏꯌꯦ ꯏꯔꯨꯖꯔꯤꯌꯦ ꯏꯁ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯍꯅꯨꯕ ꯐꯪꯕ ꯇꯥꯔꯦꯅꯦ ꯅꯪꯕꯣ ꯂꯥꯎꯔꯒ ꯍꯥꯏꯔꯛꯏ ꯍꯣ ꯍꯅꯨꯕ ꯅꯠꯇꯤꯌꯦ ꯐꯪꯗꯣꯏꯁꯦ ꯑꯉꯥꯡꯒꯤ ꯑꯉꯥꯡ ꯑꯗꯨꯒ ꯌꯣ ꯇꯥꯕ ꯈꯪꯉꯦꯗꯅ ꯕꯦꯕꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯊꯣꯏꯅ ꯁꯣꯅꯤꯌꯥꯗ ꯐꯥꯒꯤ ꯇꯧꯔꯛꯏ ꯃꯦꯝꯊꯣꯏ ꯕꯥꯠꯔꯨꯝꯗꯒꯤ ꯊꯣꯔꯛꯂꯒ ꯃꯁꯝꯗꯣ ꯐꯗꯤꯅ ꯇꯩꯊꯣꯛꯑꯒ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯂꯥꯛꯄꯗꯧꯅ ꯀꯣꯏꯀꯧ ꯀꯧꯔꯤꯗꯨꯕꯣ ꯀꯔꯝꯕ ꯀꯥꯟꯆꯤꯒꯤ ꯄꯥꯎ ꯂꯩꯔꯒꯦ ꯀꯥꯟꯆꯤꯒꯤ ꯄꯥꯎ ꯅꯠꯇꯦ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯋꯥꯔꯗꯦꯟꯒꯤ ꯄꯥꯎꯅꯤ ꯅꯪ ꯇꯥꯗ꯭ꯔꯣ ꯀꯔꯤ ꯄꯥꯎꯅꯣ ꯍꯥꯏꯁꯦ ꯇꯥꯗꯤꯌꯦ